Khangzinminashꯤ khudingi sandokjaba Khangjinminashi thorom tabiribasingbu Monica Thoksomna taram lausari. Khangjinminashi thorom asigidamak ngasi amuk puduna laksari. Tumbada toina manglaknaba garina thokhanbano karamna chang hanthangadagi. Anisubada dara sandorokpada achauba thodang lauriba mineral sing hariba topic anisigi matangda miyam puna khangminasi. Ahanbada lokhatjari tumbada toina manglaknaba tumba matamda manglaknaba haibasi miyoi ayambana thengnaraba thawongni. Adubu manglaknariba aduna maram oiraga numidangduma tumba yadaba yauna natraga toina manglaknagalagadi khudongchadaba kaya tholakpa yabagi oithokpa leitaba nate. Manglaknaba natraga akiba mangmangba haibasi anxiety leiba natraga hokhiba punsida yamna kiba thodok-sing thengnakiba chahi tangka khudingmaki miyoi amade hekta thokpa yai. Asigumba manglaknaba sing asi yamna toina mayoknargadi miyoi adu nightmare disorder na nare haibasi soidraba wafamni. Masigi maram kaya mulei maram sing adugi matangda makhada pili. Aikoina nungtigi punsida wakhal nungaitaba pakhatpa natraga wakhal charangnabana singba yamna mayoknaragadi mental health condition da balance oidabana maram oiraga manglaknabagi thawong tholakpa yai. Chronic stress leiba miyosing da nightmare disorder develop torokpa yabagi chang wangi. Akaknaba drug khara brain manungi reaction sing yamna chawna saitheng piba ngami maduna manglaknabagi thawong sing tholakpa yai. Blood pressure gi pill sing antidepressant sing amadi Alzheimer's laina gi hidak langthak sing asi manglaknaba thokhanbada mari leinei. Miyoi ama mahaki punsida yamna awaba experience ama khudam oina yamna thina sokapan nangkhiba physical natraga sexual abuse natraga traumatic effects sing mayokna khiba leiragadi maduna mahaki mental health ta sengna effect towi maduna maram oiraga mayokna khiba aki tujinglaba thodok sing aduga mari leinaba manglaknaba ohelei. Psychiatrist singna manglaknaba asisu post traumatic stress disorder gi symptoms sing gi manungda amani haibasu yai. Asumna kibagi masak oiraba manglaknaba aduna maram oiraga sleep deprivation tohali bhut pret ki akiba movie sing lyric sing natraga yamna kiba tv show sing tumlamdai da yengbana akiba mangmangba yai maduna akiba pokhanbasu yai. Adugumba show sing aduda yauriba akiba sing adugi maramda khanba amadi mitmangda uduna leiba aduna akiba manglaknabagi thawong wangkhalakpa yai. Kanagumba miyoi ama stressful leitraba natraga karigumba akiba natraga akiba movie su yengbasu tawdraba phawbada nungaitaba maongda manglaknabagi thawong asi adumak tawragadi madu miyoi adugi tumlamdai matamgi chaba amasung thakpagi hainabina oirambasu yai. Tumba janglamdaida mathong khangdana ka hena henjinna chasinba tawbiroidabani maramdi maduna haksangi metabolism yamna wangkhali amadi brain gi activity hengalhali. Tumbagi matam mathong maram khangdabana su manglaknabagi sang hengalakpa yai. Aikhoi miyobegi brain asi yongumbani maramdi aikhoina karigumba posak amagi maramda khaloi haina khalurabadi madugi mari leinaba wakhal sing brain na lepta generate tawduna leigani. Asumna tawba asina khalloidaba wakhal kharana wakhal pothafam khangdaba amadi choktabaga loinana chronic nightmare sing thogali. Asigumba kamal oiba manglaknabagi issue sing asidagi nanthoknaba tumlamdaida hi konba haibadi meditation tawbagi hainabi sengutuna yengbasu yai. Manglaknabagi khudong chadaba mayoknagadabadagi kannaba pambaidi balance oiba tumbagi routine ama inba haibasini yamna nungaina tumnabagi damak thorang tawbi yai. Haksangbu pothanaba amadi ingthanaba hygiene practice khudamoina tumlamdai irujaba amadi brush tawbana chingba chang yengba yai. Kanadaba thawong sing khudamoina numidangda movie ka hena yengbagi thawong thadokadabani nganna tumbagi hainabi tumbaga mari leinaba khudong chadaba sing hanthanba ngami. Nungmagi thengnakhiba stress pumnamak hi konduna pothangadabani. Haksangda leiriba stress sing mapanda puthokhinaba amadi haksang ingthanaba ningsa kanglon tawbi yai. Masi mental health regulate tawnaba amadi chronic nightmare hanthanabagi khwaidagi faba lambini. Mathakta pankhriba sing asigi matungina akaknaba hidak langtak sing natraga drug sing sisinariba oiragadi hairiba hidak langtak sing ajugi natraga karamba hidakna akiba manglaknabagi thawong adu tholkhanbage haibasu analyze tawgani. Mathau taragadi doctor ga tanagani isada akiba natraga negative oiba wakhal pohangadaba polam sing yengba natraga paba tawbiroidabani maduna aikhoibu manglaknabada natana numidang supa tumba yadabagi masakso oihali. Isada leiba anxiety adudagi pothanaba atopa miyoida tamthokpa natraga wari saba yamna fai
Marup mapang ima ipa ipu ine natraga miyoy amada hekta isabu tatana oliba haukiba awaba thaudopsing madugi maramda wari saduna yengbasu yai makhoina akhoibu haukraba awaba thaudok adudagi wangma lanthoknaba themjinbibaga loinana kudong chadaba adudagi potha hanba wakhalon pibasu yai wahaina haiba ngamdrabasu aiboina pibasu yai sontharaba pukning wakhalgi haksenbu layang thoktuna phanaba haibasi yamna maru oi stress anxiety depression natraga PTSD leiragadi doctor ga layang thokadabani masina manglaknaba ohenba wakhalsing adu phanbada masana mateng pangsili Anisubada dara sandorokpada asoba thodang loriba mineralsing si aikhoi miyobada natana sasan khudimakta masagi sahau phanaba amadi dara sandorokpada asoba mateng pangli sa chanda chang naina mineral pizaragadi ana aye kayadagi ngakthokpa ngami sa sanda mineral khudim angna iodine natana makhoigi macha sembada natraga masa sing macha ma ufana pokpada yamna chawna mateng pangi hairiba mineral sing asi masada watlagadi mineral imbalance laktuna masa oibagi chang yamna hanthahali mineral watuna dara sandorokpa ngamdabagi laina layong khara ahanbada calcium watpa sangom thokpi sambida calcium si yamna maru oi Calcium pizabana saru sayangi mapangal kankhat hanbata natana sangom thokpagi chang yamna hengat hali garba purakpa mayai orakpa faubadagi loiramdai faubagi matam faubada calcium gi sangsi hanadagi chada kunithoi gi sangdagi hena pizabegadabani karigumba watna pizaragadi macha pokpa ngamdaba nawfam taraktaba machakau nantharakpa sangom thokpagi chang hantharakpa amadi milk fever laina layong lakhalli milk fever gi layong di masagi haksang sabagi sang hengat hali masa soglakani chaning thaningba phawroi chumna lepa ngamdaduna kullaga makok na matsagi oiromda onsinduna leiba ugani masigi matungda heart fail oiduna siba fawbu yawi ani subada phosphorus watpa phosphorus si sangom hena thoknabagi damak darkar yamna lei sangom thokpi sanbi garba puba matamda su phosphorus pizabagi sangsi hanadagi chada taragani thoigi chang hena pizabigadabani karigumba phosphorus watna pizaba taragadi puperty lakpaki matam sangdoi chaning thakningba watli macha oibagi chang hanthai masida sunatana sangom thokpagi chang yamna hanthai ahum subada potassium watpa potassium watna pizaragadi puperty lakpagi matam sangdoi macha loba yabagi matam su sangdoi macha lokhrabasu macha oiba ngamdabagi amukkai marum ovulation gi matam hantharai karigumba matam dasu hit lakpa ngamde laklagasu lakpagi maong utte mari subada sodium chloride watpa thumsi matam suppada pizabigadabani masinjakta thum haplaga pizabana chabagi chang yamna heli amadi mahauleina chaba ngami karigumba thum watlagadi digestive tract ta sugar amadi protein chupsinbagi chang hanthai masida sunatana macha oibagi chang yamna hanthai manga subada iodine watpa iodine si thyroid ki hormone ki component amani thadokpa sa sanda iodine watpagi laina layong kaya ama thengnagali iodine watlagadi hitlakpagi maong matau uthokfa ngamde macha lokhrabasu yamna nganna macha sina poi macha oiba ngamde matam sangna garba puba asina singba kaya si thengnei taruk subada selenium watpa Selenium ase yamna maru oiba enzyme system gi component amani masina vitamin E ga punsinduna tissue damage tawbadagi kanbangami selenium watlagadi macha oiba ngamde nawfam tadaba macha ngana amadi asonba pokpa amadi yamna toina macha kaiba thengnei taret subada mechanism watpa mechanism si graba puba sanbidadi mechanism ki sangsi hana pizabadagi chada kuntra hena pizaba darkar lai mechanism watlagadi lakpagi muong matau ulakte macha oibagi chang yamna nemi karigumba matamda su macha laukhrabasu macha kaibagi chang yamna wangi puklakpa sanawgi arumbasu hanthai amadi yamna sona poi nipan subada zinc watpa zinc na protein synthesis ta yamna chawna mateng pangi masina macha oibagi chang yamna wanghalli macha poklakpa matamda su reproductive function su yamna thuna normal da lakpa ngamhali zinc watlagadi sperm puthokpagi chang yamna hanthai puberty gi matam sangdoi
ꯄꯣꯛꯂꯛꯄ ꯃꯆꯥꯁꯨ ꯁꯣꯏꯅꯥꯏꯅ ꯄꯣꯛꯄ ꯌꯥꯏ꯫ ꯃꯥꯄꯟ ꯁꯨꯕꯗ ꯀꯣꯐꯔ ꯋꯥꯠꯄ, ꯀꯣꯐꯔ ꯋꯥꯠꯂꯒꯗꯤ ꯃꯆꯥ ꯑꯣꯏꯔꯒꯁꯨ ꯉꯟꯅ ꯀꯥꯏ, ꯅꯥꯎꯐꯝ ꯇꯥꯕ ꯉꯝꯗꯦ, ꯍꯤꯠ ꯂꯥꯛꯂꯒ ꯃꯆꯥ ꯂꯧꯔꯒꯁꯨ ꯃꯆꯥ ꯑꯣꯏꯕ ꯉꯝꯗꯦ, ꯄꯨꯄꯔꯇꯤ ꯂꯥꯛꯄꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯏ, ꯁꯟ ꯂꯥꯕꯗꯗꯤ ꯂꯤꯕꯤꯗꯣ ꯑꯃꯗꯤ ꯁꯤꯃꯦꯟ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯍꯜꯂꯤ꯫ 10 ꯁꯨꯕꯗ ꯀꯣꯕꯥꯜ ꯋꯥꯠꯄ, ꯀꯣꯕꯥꯜꯒꯤ ꯆꯥꯡꯁꯤ ꯍꯟꯊꯔꯒꯗꯤ ꯃꯆꯥ ꯂꯧꯈ꯭ꯔꯕꯁꯨ ꯌꯥꯝꯅ ꯉꯟꯅ ꯃꯆꯥ ꯀꯥꯏ, ꯄꯨꯄꯔꯇꯤ ꯃꯇꯝ ꯁꯥꯡꯗꯣꯛꯏ, ꯑꯣꯚꯔꯤꯒꯤ ꯐꯪꯁꯟ ꯍꯟꯊꯍꯜꯂꯤ ꯑꯃꯗꯤ ꯍꯤꯠ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯎꯠꯊꯣꯛꯇꯕ ꯀꯌꯥ ꯑꯁꯤ ꯊꯦꯡꯅꯩ꯫ ꯑꯔꯣꯏꯕꯗ ꯀ꯭ꯔꯣꯅꯤꯌꯝ ꯋꯥꯠꯄ, ꯀ꯭ꯔꯣꯅꯤꯌꯝꯒꯤ ꯆꯥꯡ ꯍꯟꯊꯔꯒꯗꯤ ꯐꯤꯁꯤꯑꯣꯂꯣꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯥꯛꯇꯨꯅ ꯍꯣꯔꯃꯣꯟ ꯏꯃꯨꯟ ꯕꯦꯂꯦꯟꯁ ꯍꯟꯊꯍꯜꯂꯤ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯄꯔꯐꯣꯔꯃꯦꯟꯁ ꯍꯟꯊꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯤꯅꯔꯦꯜ ꯄꯤꯖꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯊꯝꯁꯤ, ꯍꯦꯟꯅ ꯁꯪꯒꯣꯝ ꯊꯣꯛꯅ ꯄꯨꯊꯣꯛꯅꯕ, ꯃꯆꯥꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯗꯤ ꯁꯟꯕꯤꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯊꯥꯡꯖ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯕ ꯈꯪꯖꯤꯟꯃꯤꯟꯅꯁꯤ꯫ ꯊꯧꯔꯝ ꯂꯥꯟꯊꯣꯛꯄꯤꯈꯤꯕꯤ ꯃꯣꯅꯤꯀꯥ ꯊꯣꯛꯆꯣꯝ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯨꯡꯐꯝꯁꯤꯡꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ 91.2 ꯃꯦꯒꯥꯍꯔꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯄꯨꯡꯖꯥ ꯌꯧꯁꯤꯟꯖꯔꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯊꯧꯔꯝ ꯄꯔꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯧꯔꯝꯁꯤꯡ ꯑꯃꯨꯛ ꯑꯗꯣꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯊꯧꯔꯝ ꯄꯔꯦꯡ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯑꯌꯥꯕ ꯃꯌꯥꯝꯗꯒꯤ ꯂꯧꯖꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯣꯝꯒꯤ ꯔꯦꯗꯤꯑꯣ RJ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫